अहानबदे यमना मरुओइब अपडेट खरा थमजगे कुकी चथोक चसिन की बंद कंसिलगनी जेटीसी फुटहिल्स नागा कोऑर्डिनेटिंग कमिटी FNCC ना लेंगा की कुमजा 2025 की अगस्त निपान द साइन तौने की MOU की पॉइंट सिंग थबुक तो ओलक्ट्रिबा फाव नागा ता मफम सिंग द कुकी सिंग की चथोक चसिन तौबगी बन हेना कंसिलगनी हाइना जॉइंट ट्राइब काउंसिल JTC की मिफम अमन वरेब लौख्रे ngasi काउंसिल असि की इन्फॉर्मेशन अमदी पब्लिसिटी ने थदोरक पचेरोल अमगी मतुंग इन कुकी की खुलाई पाइब ग्रुप KNF UPF ना इरेंग ल्याङ्मै नागा खुलदा की अखंग की थौदोक सिंग सत्थरंबगी थौदोक तमरी लेनेना ngasi Zemi Langmai, Rongmai Amadi Inpui Tribe Singi Apunba Joint Tribe Council JTC na Senapati District Makhan Liangmai Khulda Mifam Pangtokre Naga Singi Traditional Rights Sing the Singna Duna Tawong Sing Satharamba Asim Akan Bumong the Condemned Tawi Kumja 2025 ki August Nifan the FNCC na Manipuri Lengaki Commissioner cum Secretary Home na sign taunaki ba MOU Lengak na Tabuko na Ontok Pangam Dabadagi Pen Dabasing Pangtok Naki sign taunaki ba to the Yaukiba Point sing di Naga taba mafam sing amadi National Highway sing the Kuki militant singi khus su kem sing sabagi wafam lauthok pa kangsup Zauzang tek lambi kakpa thingba amadi poppy plantation maru phangna muthat pasini maram aduna FNCC ga lenga ka sign tawna ki MOU gi point sing bu support tawbo oina 2025 August ni pan da sign tawna ki adu thabuk to onthok triba phawon naga ta ba khulda kuki sing sathok sasin tawba thingba si hena kansin ba tha si gi taraga mathoi amadi taraga ni thoi da ireng langmi naga village cha thaki ba thawtok ta senaba KNF UPF ki kedar sing phagat kadabani social economic amadi professional Interesting khudaktage thingjinba haiba warep ohum asimifam aduna lawki haina serol aduna makhatari Biren Amit Shah ka unakre PR gi mapunsi loidringai tano balengak sembagi wafam center na yare chapsaba matam dileptri Hauzik BJP gi acting president oina national president gi thabuk thorum sing pangthorak liba working president Nitin Nabinbu party asina national president oina khandabagi damakta thasi gi taraga mapan gi nungtin fawada nomination fine tawraga mikhan pangthok kadabagi Fibam laglaga mathangi numit tha asigi kunda pangthok la khananaba akan bathabuk laukhatpagi manung sanna party asigi lusing basing na kanghalakpadagi ngarang numidung ba matung da Delhi da satkiba hanagi safe minister Biren go home minister Amit Shah ga ngarang numidang unakre pause asina phangba pauna haibada Biren na Delhi da thunglaba matung ngarang numidang pung tara rom tarapagi mahakna Amit Shah ga unadun wari sanakibani mifam masida Manipur gi atopa mioi amata yaukhide makhoi anina pung mapan rom chumna wari sanaki Narangi mifam asida matang the Ministry of Home Affairs MISA gi maikei degi official oibo wafam amata phongdorak trabasu Manipur da hojik mayok nariba political gi issue sing puthok to na khanna ki wafam asida union lenga ki amasung BJP gi central leader sing gi maikei degi di mathang tha gi taraga ni thoida sahi ama mapun sil loiraga daba Manipur gi president's rules ki lenga asigi manung da anoba popular government ama lehen bada yaning ba phongdorak li adum oina ma anoba lenga adu karam matam da wasak lauduna linga da bagi amasung lebak adubu kanana lusinga da bagi haibagi wafam de lekhai tadri amasung home minister Amit Shah khakta tana BJP ki central leader singi maikei de ke su khanghalakpa leitri hairi ngarangi mifam adu da matau karam na BJP na lusingba popular government ama lehen gadabage amasung langa adu lehelakpa da political gi oiba phim sing karamba mong da tham gadabage haibagi matang de yamna kuna khanna nei ki adom oina mak home minister gi maikei de gi jano bolanga adu kanana lusing gadabage haibadu di pongdora ki de hairi panbe abdi thasi gi taraga mari the ministry asigi north east ki security advisor AK Misra na kuki jo proof sing apon balup oiba kuki jo council KZ chigi chairman ga su unaduna center ki lusing basing na BJP na lusing ba ano bolenga ama Manipur da lehenna ba honarakli ba asida pangba ya pa mateng pangna na ba wafam Kanghal lamba laikhrabani adum oinama KZC gi maikei degi de Manipur da February 2025 tegi sarayakliba President rules ki lenga asi makha sangthan bana chumgani amasung karigumba no bolenga ama semlak abadi kuki zomiam gi mihus sinba MLA sing na saruk yaraklabadi makhoi masana masagi teksak pujagadabani haibagi wafam phongdok palairibani aduga thasi gi taragani thoida kuki jogi kangbu sing yauna Manipur gi lal holup ani gi mihut singa ministry asigi official singa Delhi da famina duna sanakiba wari da sukari gumba union lengak na kuki jo singi constitution ki makhada taliba legislature ki power yabu union territory ama pigani haibagi ai baserol Manipuri amasung union lengak na pirabadi ano lengak ama semlak pada soidana saruk yagani haibagi wafam phongdok palairibani loinana kuki jogi demand asimapung phana pibana Manipur da hojik oiriba tangdu leita da ba phibam sing asi ko khanba Mahusagi ing tappa phibam da hanjilakpa ngamgani haibagi wafam su phangdoktuna leiribani panbe abadi mi 2023 dagi horakliba hojik fawa waruisin proktriba Manipur gi lan asina sing amasung tamgi mioi chani gi humpu rom gi punsi manghan ki batana tana mioi lising humpu rom gi relief camp sing da
IDP sing oina sangjafam lohalaklibani aduga February 8 2025 ta Biren lusingtuna leiramba lengak aduna resign tawkhibadagi Manipur da tha adugi taraga humdoidagi taraga nithoi suba Manipuri Legislative Assembly bu suspended animation thamnaba president rule chalai rakhibani KIA force na tamoda leiba Myanmar huntalan mi gi outpost khudum sansin khre lan mi kun changjakhre Kasin Independence Army KIA gi force sing na tamoda leiba Myanmar hunta gi outpost khudum sansin khre amasung huntalan mi kun changjakhre Kasin state gi khwaidi gi sawani suba city am oiriba Bamoda da leiba huntalan mi gi outpost tha sigi taraga mari de losin bangam khiba asi tha amarom khut thokna rakhiba matung KIA gi singthani ngai oibo khumang sausin ba am oiki KIA na Myanmar hunta post losin tuna battalion cham mapan ga kuntra ko humdoi mafung phana khudum sansin khiba ka loina lan mi sing adu lan fa oina pha kibani KIA gi press amsung information officer Colonel Nobe na thamla kiba warol amada hunta gi supply amsung transport battalion chamapan ga kuntra ko humdoi gi mamang makta da hunta gi guard post kaya amasu khudum sansin khibani hai ki Tamo town don numit khudingi khutok nabagi thodok sing thok to na lakna ki ngarang amasung nahan su mafum adu da KIA amasung huntalan mi ki marakta saunu khutok na ki hairi mamang sahi ki December kun ga taruk ta su KIA na tamo da leiba Myanmar huntalan mi gi infantry battalion 47 amasung ordinance depot chadruk kan nifuga mathoi khudum sansin ki KIA na infantry battalion nifuga taret mafung phana khudum sansin bagi damak to huntalan mi na kan ba mong da khutok na ri haina su atopa source amana phongdora ki Tamo township ta hunta lanmi amasung Kasin Independence Army KIA gi marakta khuthok na haukiba asi mamang thaloi silamdai amasung sahi asigi haugalakpa saruk tagini haujik phawada KIA na Tamo airport yauna artillery battalion chahunga humpuga taruk am battalion chadret lising taret ka taruk amasung teng battalion khudum sansin bangam khre South Africa da Sakhangdaba Khutlai Paibasingna Meeoi taret hatkre South Africa gi Cape Town city de ngasi Sakhangdaba nongwei Paibasingna Meeoi taret hatkre police na phongdorok warol amada lebak thiraba thodok adu mipa mipun ga mari leinana na thokiba oirambe yai Meeoi million humpuga taruk rom leiba leibak asida ngasi thokiba thodok asi khwaidigi nauba Paktak mihat amu oibaga loina laibak asida nong makang tana mihat mipun amasung misi mina thoktuna lagli police na thodok aduga mari leina ningthi chana fanglakpa report amagi matung inna Cape Town gi marikanda thokiba nong mai kapagi thodok aduda nupi ama yaunu nupa taruk sikhei sikraba meoi sing adu sahi kuntra amasung yangkhai gi marakta leiba meoi sing ni nongmai kapagi thodok adu da meoi ahumso asok apan nangki haina local police na makata na phangtok narki mafam adu da mi phami pun gi mari leina sathakiba leibak thiba thodok adu da chenna basing thodok thokpom adu dagi sen khibaga loina na hojik phawda mi phami pun gi paw amata police na phongdorak pa leitraga so mi hat pasing adu phana bagi damakta khongul liba amasung thigat pagi thabuk sing chathari haina police ki mai kai degi phongdoraki Africa continent gi oiba khwaidegi industry lebak ama oiriba South Africa da organize network sing sathaba mi hat mi pun amasung senja thumja gi thabuk sing khwaidegi wangbu oiri haukiba sahi July amasung center dagi marakta sangsatta mioi humpuga humloi hat khre hairi mamang sahi gi December da pak sanna sathakiba paktak mi hat amada Sakhangdaba Khutlai Paibasingna hostel amasung bar amada sangsilaktuna angang yaunu mioi kunga mari hat ki hairi ngasi Cape Town gi Cape Friends ta thokiba nongmai kap thodok adu yauna sahi asidagi ahanba tha mapan phawbada gang ngailands ki thodok ta mioi lising ani gi mathakta hatkre hairi Meeoi taraga mathoi tongba Indonesia gi aircraft ama mafam khangkidre Indonesia gi Meeoi taraga mathoi tongkhiba ATR 40 to 500 aircraft ama laibak adugi Makassar manakta mangkre haina phongdorak paga loina na social media da thadorakhiba video sing the aircraft adu singjau gi nakna mafam amada phawdi gi marakta leibagi video sing thagatna rakhi plane adu warder regi mangkhibadu paw yauna bangam khidabani haina flight tracking data amasung local media sing report townarki flight rada kunmari gi matung inna R40 to 500 aircraft adu Indonesian Ministry of Marine Affairs and Fisheries na salaibani hairiba flight adu radar dagi mangkhibani aircraft adu samudra gi mathakta anemba altitude ta paikhibani aircraft adu gi aroiba signal leibak adu gi awang nongsup thangbada leibak Makassar aircraft tagi kilometer kulom lapna leiba mafam amada 4.2 UT sida phangkhibani local media na phongdorok pa report amadi aircraft adu local time nungthil pung amaga mina taraga tare rom chatpa matam adu da paw phawna bangam khidabani aircraft adu da crew member nipan amasung passenger ahum tongki haina su authority na phongdoraki